Masih ki stone ki togda da muju togda da project ni kya amli tarti na ta Wah. Yang di sini cara pura ni na foto. Ada ada apa ini foto? Sida di na foto tu bidara. Iroishemba Langol Reserved area da excavation chathaduna ching gi saruk sing phibam kahelabra haina yoriba koigi newspaper de ba cutting si matung ina gi aina JFMC Iroishemba Joint Forest Management Committee Iroishemba gi chairman imaikai degi asumna haijari madudi akoina haibam phamsida nauna lambi kakpa natraga excavation togiba kaiguma amata leite hoji uriba koin mafam ji uriba excavation toriba sidi khogi sida leriba 40 lakhs liter gi water reservoir ama keystone gi project makhada keystone paibiri basigi mogi singi outlet pina bagi damukta moina mafam sida nauna amu khogi makha je tokthoga pipe ani khak phumna bagi togiba thabakni masida khoi Joint Forest Management Committee Iroishemba ga karigumba hiram amata da mai lenade haina in thamjari